mahoksaagi lairemina piba adugumba fazadaba mafam oiba aikoina masi explore tawraga mapanda utta thanamba haidare Handakta nongna Leingak peace agreement khutyek peenariba Pambei na luchingba UNLF ki makok thongba meeoi ahum pakhiba si leingakta khanghallamba leite haina ngasi Chief Minister Singana phungdokre Ministry of Tourism ki makhada Imphal East District ki nomai singda sengwatkiba State Institute of Hotel Management sangabagi thomda paumi singda wa ngangaduna wafam asi Chief Minister na phungdokibani Manipur Leingak ki Department of Tourism na sinduna pangthokkiba thorom aduda Chief Minister na hai NIA na Pambei na luchingba peace talk ta leiva UNLF ki meeoi ahum pakhiba adugi maram hujik fawgi oinadi sab saba khangba ngamdri makoi ahum pakhiba adu thadornaba center da haikiba leikre peace talk ta furaknaba hokkiba sahi kaya asida wana honaduna lakni Leingak peace agreement khutyek finaduna leiriba lup asigi meeoi sing makha tana phaba punba tawninglabasu Manipur Leingak ta hana khangan biraknaba center da haikre karigumba ground run thugaiba oirabasu maral leram labdi phaba punba tawbuda karisu hainingai leite adubu maral leitaba oiradi this process ta krong thangdanaba honagani state manungi wafamda marik sumna center da thamkre haiki amaromda ngasi sangariba state institute of hotel management ki matangda palladuna Chief Minister hai state asida hotel management tamnabagi khudong sawa mapung phana leitabana mairoi singna thengnariba adu institute asi hangdoklabanina khara makhaidi kokhanba ngamlagani Manipur tourism gi potential laiba sing asi hena sakhat hannaba honabada hotel management asi yamna maru oiba amani Manipur miyamgi miyok michan fava asigi yengnaga institute asi yamna maru oiba amani haiki karigumba kana bombay khoigi sigi peace talk leiba kangusing haba kunba tawgadaba leiragadi aingonda hana information piyo aduga karino khanaraga tawsi mara leiramba hoi ground rule thugairamba kage leiragasu kairo kaino ka moi piyo ani kanna honari adu atai makhata na atai gadi tawguno tawbata aragasu tawge haragasu ikoina hani information piyo kana moi ki kari tawguno da hana ai kai tawngasi haidara aina gadi moi thari bandagi exact maram karino haibasi moi huji khangba ngamdri adu moina haibada sam outside area da kalkata gumbada port khara senaramba leibini hai how far it kare ko do but the state ki malungi hoiba port da I moida yamkona I centralization da I hamre makata pada sigi leido port su marale ramka kadi ado no bono biyo aduga hoi marale ramka kadi koi khangre padu marale ramka kadi misawa kadu marale ramka kadi masu ado instruction kaduna school ki tathanaba policy aduga tai makata abot labada bisindi aikoi comment ki noina set women ki watana ki to shi da haije tourism sina life ma economy da employment da asoba kana ramma pirpunina ani manaka koi Manipur asi mahoksaagi lairemina piba adugumba fazadaba mafam oiba aikoina masi explore tawraga mapanda utta thanamba haidare aduna hujik yengo sigi fazadaba chingse use ubamisiga leiba swaigi leiba uyumbami esta hose da ubagi kana basi nasi lain maru satu dengan sensasi nature bulusi kita boy nature na kau je pore possible nature tu cina tu ubah bima turun ke leram pada yung kerja bagi isu kita bagi tangga dalam pada ubah bima yang kalau itu adu khana tu leram kana tu sense of belongingness like itu kere adu lamphel water body je amode lamphel party kombire go fang kombire shala sigi pot na yapse adu na koi sugumba foothills sing su destroy to gaba adu lawu singu da siya na ta ba slope leiba sigumba areas da ko development da construction ki
aduna koi city si towards northeast shift already. Our road from side again Nalada Shanghai Road highway Imphal adudai when we Sangara like Shanghai water park adagi unity mall market se so mai ko lai di ba mayam shopping ko ko school tamiba hogolaiba nomani sara taliba dukan tamiba bazar sabiba mayam sibiso ekoi khona da baya nakhala ni ba khona bata